अहानबदा मरोइबा पाव मणिपुरदगी आर्म फोर्सेस स्पेशल पावर एक्ट अफस्पा 1958 लौथोकदबनी हाइबा दाबी तौदुना गवर्नर की गेटा थोमजिनख्रे सिक्योरिटी फोर्स का चाउना मुक्नख्रे खुराई की बॉबी फार्मेसी बॉम पोखाई हनकिबा थौदोक असिना चममनबा कया पोहले मरी लेनबा सेंगना सेंगदोकपिरबो हाइरि अमदी हौखिबा पुंग कुनमरी असिदा मणिपुरदा मियोय तरामरी नौना कोविड-19 पॉजिटिव ओइख्रे लैना असिना मियोय अमता सिखिबगी रेकॉर्ड लेते खुरुमजरी पोनी टीवी ना संदोक सब मणिपुरी पाव मियंग ताबिरिबा सिंगबु जयश्री नतराम ना ओक्सरी हौजिक पाव संदोक ना पिजरे मसिंग यामनबा मणिपुर प्रदेश यूथ कांग्रेस कमिटी MPYCC अमदी नेशनल स्टूडेंट यूनियन ऑफ इंडिया NSUI मणिपुर की थौमी सिंगना आर्म फोर्सेस स्पेशल पावर एक्ट अफस्पा 1958 लौथोकदबनी हाइबा दाबी तक्सिनदुना इम्फाल की राजभवन दा थोमजिननबा होनख्रे सिक्योरिटी फोर्स का चाउना मुक्नख्रे हिरम असिगा मरी लेनाना MPYCC की वर्किंग प्रेसिडेंट सगोलसेम जोनी मैतेना हाइके अफस्पा की मखादा नॉर्थ ईस्ट के मिसम कया सैथेंग पीदुना लागले हंदक तसु नागालैंड के मोन डिस्ट्रिक्ट असम राइफल्स ना मिचम तरा तरुक हाटख्रे मोन मिहाद असे यामना नुंगाइतबा थौदोंनी अफस्पा ना मणिपुर दसु मिहाद मिपुन कया सथदुना सैथेंग चाउना पीदुना लागले मरम अदुना ड्रेकोनियन लॉ असे लौथोकदबनी हाइना मणिपुर के कॉन्स्टिट्यूशनल हेड अमा ओइरिबा गवर्नर दा मेमोरेंडम पिसिनबा लाकपने अफस्पा असे अनकॉन्स्टिट्यूशनल ओय डिस्क्रिमिनेटरी ओय मरम अदुना मसे लौथोकदबनी हाइना जीवन रेड्डी कमिटी ना ममांगदा रिकमेंड तौबसु लैरबनी अदुबो एक असे ngasi फावबा लौथोकतना थमले हाइना महांगना पेंदबा फोंदोखे media jangan lo media in person will you notice हौजिक अखोगी यामना कॉलोनियल ओइबा पीरियड तगी अखोगी सप्रेस तौरगा लाकबा असिगुम ड्राकोनियन ओइबा लॉ असि अखोई आर्म फोर्सेस स्पेशल पावर एक हायरगा खंगनाबा 1958 ता अखोगी चनगिबा हौगिबा असिगुम एक असि ngasi अखोगी मणिपुर दसु ले अदुम चनरगा लाकपुदन मरम ओरगा ngasi मियामदा यामना चावना खुदोंग थीबा पोहनबा अमदी अखोइदा यामना नुंगनांगबा अदगी अखोइ मिया अखोइ लैरिबा प्रजा ख्वाइ पुनमक्ता यामना चरांगना पोहनबा अदुगुंबा एक अमनी हाइबसे अखोइ थमजगे अदुगा हाइरिबा एक सिन मरम ओरगा अखोइ हंदक इकुइ कुइद्रिबदा यामना नुंगाइतबा थौदो हाइबताइ अखोइगी नागालैंड की अखोइगी मोन डिस्ट्रिक्ट ओटिंग हाइरिबा मफम अदुदा अखोइ इकुइ कुइदना डिसेंबर की तांग मरीदा अखोइ मिसी मेना थोखिबा तरा तरुक अमा सिगिबा सुमाइना तौदना असिगुंबा इंसिडेंट के आमा नॉर्थ ईस्ट की पीपल जिंगजिदा अखोइगी मरुओइना मणिपुर दसु अखोइगी हाइरिबा एक असिना मरम ओरगा प्रजा सिंग चैथिंग के आमा पीबसे मसिना मरम ओरगा हाइरिबा आर्म फोर्सेस स्पेशल पावर एक से लौथोकपियु हाइरिबा राजभवन की अखोइगी हेड ओइरिबा कॉन्स्टिट्यूशनल हेड ओइबिरिबा मणिपुर की गवर्नर हिज एक्सलेंसी दा अखोइ पीबा मेमोरेंडम असि सबमिट तौजबा लाक्जबनी फार्मेसी ड्रग योनखिबा लेते ड्रग योले हाइजिनदुना हौखिबा नवेंबर 13 वार्निंग ओइना बॉम थनमखे सेल की डिमांड वारोइसिन पुरकपा ngamkhidabadage ngasigi awaba asi mayoknaribra haibase samamnaba pohale haina bobin pharmacy की प्रोपाइटर मोइरांगथेम बॉबीना फोंदोखले चलिबा था असigi तरा मंगागे अयोग पुंग अनिगा मिनिट 30 रोम ताबा मतमदा खुराई लमलोंग
Kaitel da laiba Bobby Pharmacy da bom pokai hankiba thodok aduga mari leinana pharmacy asigi proprietor Moirangthem Bobby ga Paumi singa unabagi thoram ama ngase Manipur Press Club da pangthokre Mifam aduda Bobby na haike National Revolutionary Front of Manipur NRFM ni haiba miyoi singna chahi asigi June thada WhatsApp ki khutangda lupa lakh 15 gi demand tawrakpa leiki Masigi matung haukiba November 13 da Khurai Kendra ge MLA El Susindro ge election ga mari leinana youth ki oiba meeting ama pangthoke meeting numit asida bom ama thanamke bom ase Bobby Pharmacy da drug yoli haiba gi damak thanambani hairi bom thanamba numit adudagi pharmacy ase matam khara thonglonduna leki asiguba thodok ase thogan bigano bom pokhai hankiba thodok asina samamnaba kaya pohale mari leinaba singna sengdokpiyo haina Bobby na appeal tawke Kadrana, adusu phongre aduga ngarang nan khangudana dukanda bom pokhairaga mai sakra matungda aigi dukanda drug yonbagi thadokpani hana haina aingonda hujik maran pibire punamakse ai tasengna haijaragadi aigi dukanda yolibetse only mayamna license piraga pharmacy amada thamba yare haiba pot singse sinatna atoba drug amate yonba leite tasengwada aigi dukanda sample collection lawi anabagi mayamgi Hidak kapi treatment tawi drip yali aduguma mayam punamak se tawani hujik se tasengna haragadi aigi dukan manung se da biat tharaga drip yali afot tawi mayam gi oina ai tetanus kapa khotpa stis tawa adna singwa anti rabies kapiyo khotpiyo angangi mayam ama laiba punamak se sinatna atopa henbadi amda tawjade Haukiba pungkun mari asida Manipur da miyoi taramari nauna COVID-19 positive oikre laina asina maram oiduna miyoi amatta lai sikibagi record laite hairiba casing asi sample pona lising amaga chani chumna taruk test tawada phangkibani haina COVID-19 command control room na phongdokle positivity rate asi chada amada simik ani oike hairiba pungbam asida miyoi tarani thoi COVID tagi fagalaktuna disaster kre COVID-19 command control room dagi thadorakpa cherol amana hairi Housing state asige COVID-19 case masing ase lak ama lising kun manga satruka kun taret yore loinana sekhiba masing na lising amaga chamapan matfudra mangani Ngasi Azadiga Amrit Mahotsav ke thauramga mari leinana Ministry of Culture and Ministry of Jal Shakti ge mitang makhada Nadi Utsav a River Festival 2021 ge thauram Jirebam district ke Bokparada leiba Jirebam Higher Secondary School ge auditorium da Forest Department Government of Manipur Friendly Environmental Warrior FEW All Manipur Student Union AMSU District Committee Jirebam Wildlife Institute of India Namame Gange Nadi Utsav Amadi Ajadiga Amrit Mahotsav ka Kusam Naraga Pangthokre Ayuki Ahanba session da Save River Save Life haiba hiramda Sport Drawing Competition ama pangthoke Competition asida category ahum na saruk yake Competition asida mahiroi puna marfudra humdoina saruk yake Ani suba session da AMSU District Committee Jirebangi B. Sarat Sharma amasung FEW ge Vice President Khetri Mayum Dayabantana President Member Sing oina daista phangke Matungda Resource Person oina Wildlife Institute of India ge Project Scientist Dr. Chongpi Chuboina Presentation on River and Wetland Conservation ge matangda wangangke Jiri College ki Geography Department ke Head of Department Dr. T.S. Somarendo Singh amadi FEW ge Advisor Romeo Moirangthem na singbana invited Singh oina wangangke B. Sarat Sharma na haike Turel Pukri gumbada Pishu Pisam Tokshin bigano amadi Turel Mayada Toilet Sabigano Nature asi balance oina thamba ngamlagadi miyoi bagi punsi kanba ngamgani Ising lu nana thamse haina phongdokhe Sina walang thanks bibi o matunda asigi tawag masi armaduna amkasana asigi ayun mapanda ngaibini ba sing sidir ba sing wala sing manunda sing direklo haiduna anana Manipur ge luraba umang lai singi manungda ama oiriba ibudaw oknarel amadi event daw khunbu leimage mamom loi macha ibema khuti thibige kumjagi Amuktang pangthokpa chanuk tambagi thauram ngasi poinogi tara mangani panba nomaijing numita macha ibemangi amata ngairaba khumbam len kudi thibi ningthau khongda pangthokre chanuk tambagi thauram asida Manipur ge mafam kaya dagi lakpa miyoi lising kaya na saruk yake
masa ibe magi khudbamda haikat laikat tamba sengbi sengba haiba amadi sangnong tambage chaklen sabana thoram asigi maburoiba maruoiba saktam oike ngasi lamtai khunau community hall da lamtai khunau youth club lamtai khunau maira paibi JDO barak circle branch loitongpong youth club amadi lokoipong maira paibi na punna sinduna tha asigi tang tara mangada manung matam sadana laikhidrabi jempal gi president oina thau pubirambi ima huire myama devi gi mafamda ikai khumnaba utuna hailai katlaba tungda ima gi thawaina lairamlenda ingna sikna lairunaba minute ani tumina laiduna awaba phongdokre loinana laikhidrabi gi imong manunggi awabadasu saru yagani haikre paugi marathana tenba break amatang lobzari Institute of Manipuri Arts Imagi acting classes lakliba December 1st week tagi hauzaragani maramasina hauzagadoriba classes asida yaubi ningba pambiba singna acting classes ki anoba batch lisinganiga kunmathoi amadi kunnithoi gi form submission tauba yaragani akupa marol gi damak irom sham kesor tera tomram laikai amadi contact number 8787458096 asida pau phobiro break matung da mayam butaram noksari makhataba pausingda ngasi Khetrigaon block congress committee amadi election committee part 2 na sinduna nomagi oiba political conference ama sabal laikai ground da pangthokre Khetrigaon AC da congress ki ticket ta mirep oinaba thorang toriba AC asigi hanagi MLA Amin Chana ngasi ki political conference asi congress ki laingak laihanaba amadi election mai pak taba yade haina hanadagi satharapa election campaign ki saruk ama oina worker amadi kendra miyanga haktengnana unaduna wari watai tawbagi tanja lobani haina phongdoke Khetrigaon AC asigi congress party ki mihut lairingai matamda chawkhat thorang kaya paikhatke adubo BJP na lusingba laingak ama lakwadagi minority amadi general public scheme benefit kaya phangan khidre Paliba BJP laingak asina minority singe mayokta lairakpana secularism da thazaba congress party da vote piduna laingak semnaba ngasigi thoram asida wasak sakminarasi hainaso Amin Chahana phongdoke manak ni haidana jaga khara da koila sabana di election ge adumba BJP gi adumba honorable ML na thabuk tawri habidi yaroi adubu thabadi thari habini thaba yai habi yana ba meeting da pal meeting da habi yana ba tangai phada ba khara tawbudi torongani adubu mapum moine yengma matamda mitai community singi lambi thong yengbiu muslim singi lambi thong yengbiu natraga social laiba purmak chuda community hall na chingba nate tongan tongan ba club society mem si mateng ama phau phangda ba se machine maru oina koina strike tawri se adugi mathakta yamna phajakra ba congress ki matamda SPF ki sarkar ki matamda aikoina adumba scheme minority singi scheme adi general public ki scheme leiba khoi ki PDS ki leiba yumthong khuding gi lupa humum da cheng phangam da gi khoira adugi program silamba singdo napsa gi adugi makhara toramba sing je kendra manu sida suphang phangda bu gumani nahanong su khoi ki interaction program ma da khoi madi matang da khoi ki marup khoi ki bullet na adugi question chu dum thamgra bani kari gi no huduk sang ba se khoi cheng hakun gi cheng phangda bi kaina macha ma issue ma ma leiba issue se koina striking tongna baina koina ngasi political conference sida laikai sigi part 2 da khangam daba sing khangnaba BJP gi chathari ba magi laiba haijan ba policies mayam jo haijan mandana achum bosu malabren khallana mayam sidum khanbado adu clarify tongna ba mayam da public sing sida khangan ba yana ba ngasi conference tawbani ngasi sengmai AC gi MLA haikam dingko singna AC asigi manung chana laiba loitang khunau maning laikai da nauna saba community hall amadi Sardar Patel High School khurkul gi computer room kam library hall ama sangakre atenba matam tha amagi manung da saba loisin kiba community hall ubada apenba pokladuna MLA haikam dingko singna haike MLA haibasi praja miyamgi pakoloini miyamgi seba togi haina tholakpani miyamgi ningthau oige haina tholakpanate maram aduna MLA khudingmakna magi kendragi laikai khungangi miyamgi wakataba amadi miyambu nungsina loinaba mathautai ngamloidaba thabakbo ngamgani haina wasaktuna miyambu lana lamjingba tawroidabani ngasi sangakhiba community hall asi tharaga loitang khunauda punna community hall ahum sure haina MLA na phongdokhe handakta nauna COVID pandemic matungda moibung khunau sanjembam kangla tombe amade hati kuwa
नचेंबा तोंगान मफम कयादा ब्लैक टॉपिंग तौखिबा अमदी खुरकुल स्पाइनिंग मिल लंबी सेमखी हाइना एमएलए ना मियामदा पाउदुंखी मखा ताबा डेवलपमेंट प्रोजेक्ट कयासु संगानबा सेमसादुना लेरी हाइना मांगना फोंदोके कोविड पेंडेमिक असी लेरमद्रबदी सेमाई एसीदा चौखत थौरांग हेना पाइखतलमगनी हाइके लोइनाना मियामना नुंसिबिदुना अमुक हना एमएलए ओहेनबिदुना मियामगी सेवा तौवा फंगलबदी सेमाई एसीगी लंबी खोदेंगमक सामदा सामा ब्लैक टॉपिंग तौबना अहानबा प्रायोरिटी ओइगनी हाइना एमएलए ना मियामदा थाजबा पिके ngasi development project ani sanga khiba gi thauram aduda mayang langjing zp member s shodeva singh phumlau gp ge pradhan m maniksan singh bjp sc morcha ge president ng raghumani singh sadar patel high school ge headmaster ais priyobata amadi ward members sing so saruk yakhe लेकिन इसमें की बीजेपी from Puri and to Bishnana Nasigilaru PSC Pare Kabibari Yarasu Haiba Yoyesh Matanta question Diku Simona Adogi Maman Yamaba Hakado Shinabi Laibuna मखा जथरपो ओइना ngasisu बीजेपी महिला मोर्चा लमलाई मंडल न सिंधुना बीजेपी महिला मोर्चा नोंग्रेन चिंगनुंखो ग्राम पंचायत एरिया खक्तगी ओइबा नोमगी ओइबा पॉलिटिकल कॉन्फ्रेंस अमा पांगथोखरे महिला लिसिंग अमगी मथक्ता तिनखिबा मिफम अदुदा लमलाई एससी एमएलए खेत्रिमयुम बिरेंचु सरुयाके महागना बीजेपी गी लेंगाक लाकपदगी मियामदा पीरिबा कानबसिंगी मतंगदा संदोंगना थंखे महागना मखाताना हाई मियोई खरना एमएलए ओइरगा थबक तौदे हाइरिबा असी अरानबनी GP असिद सारिबा कम्युनिटी हॉल सेमलेबा लंबी असे तिनबिरिबा मियामना खंगली आईडी मीडिया दंगाउदे कनागुंबा सोशल वर्कर नि हाइजबा खरना हेक्ता हाइरगा अमदी इसिंग टेंकी अमा पुशिलगा थबक तौबा सादुना मीडिया दा फेसबुक दा उतपसी आईडी पमजदे आईडी थबक तौरी इमा इवेंट सिंगना हाइबदा तौदबा करी लैबगे हाइबदो मियामना ताकपियु हाइके मैतै सिंगी अरुबा लाइफम अमा ओइरबा इबोदौ थांजिंग खोरेलाई अमदी इवेंटदौ अयांग लैमा अनि के मफमदा कुमसी चहिगे अनौ अपेन चेंगबी चेंगबा लोइमोम फौ कतुना इरा थौनिबगी थौरंग ngase मोइरांग थांजिंग लाइकोलदा पांथोखरे फमनाइबा लोइसंग फमनाइबी लोइसंग माइबी लोइसंग इंटरिम एग्जीक्यूटिव कमिटी माइबा लोइसंग अमसुंग पेना लोइसंगना पुन्ना सिंदुना सथखिबा थौरम अदुदा माइबा हनबा माइबम मधुना फोंदोके मदुदी ngasi थौरम असे मोइरांग लाइपाक्ता लाई हक्तक्तगी सथरकपने ममांगैदा लाई तरेना निंथौ ओइदुना पानखि तुंगदा मीगी निंथौ फंगफंग पोहेन nganban पोलेन हनबना निंथौ ओइना पानबा हौबदगी ngasi fawba kaidana satharakpa thauram amani nunggi oiba waroldi awa ana koknaba chawong ngahongnaba punsin nungsangnaba laibak mara tapnaba amasung laibak ningthau punsin nungsangnaba pangthokpa thauni thauramni haike kaidana tathari kege morang ni pangta ai bidok thamni ke thawante mut punate amai nei singa tawruk lai hak te tawramina audi chum niya ke chum tathari masigi tawriba ni umri logi magunni thamda pokpi da laiba ibudau thangjeng laifamda
leptana pangthoktuna lakwa sahigi phoseng manamasing amasung hairang lairang katpagi thorong ngase thamna pokpi thangjing laikolda pangthokre ibudau ibendau anigi maphamda sahigi oiba magi lopham natraga ingkholdagi karakpa phau natraga manamasing ado katuna laibak sahong naba khunjau laichau naba punsi nungsang naba thongni bagi thoramni haina ibudau thangjing seba mandalgi secretary moirangthem amuthoina phongdokhe Pangtok sabasi pada kandre matam dari penau pi khongje leka matam dari pangtok tuna sahi goina pagi idau bida sanau tangba hadana lau lok pagi gorakpa mana masing leisu anu ba tek makarak ko singdu idau da na kasara matungda akoina madu gido pangjaraga sahi goin sanau tangba hadana sigi pangsi gasi phobda sahi lisang sina pangtok tu lai hadana idau thangjing penau pi saramolo committee na kaidagi segok sak ngarang Central Agricultural University Kau Imphalna Sengmai Kanto Khulengi numpi farmer kunthra mangada yenau chamari yenthokre Thoram aduda Kaugi Deputy Director Extension Education Deepak Nana Kau Imphalna paikhallagliba income generation program kaya amadi advanced agricultural technique kaya ama marik chumna thamke loinana Kau Imphalgi subject expert Dr. Sunil Kumarna poultry farming ge scope laina tina amadi nabab KVK KVIC kauna piriba khudong saba kayagi matangda miyamda khanganke Manipur Innovation Society MIS ke President Tongram Tes Kumarna thoram aduda kaubo tobimal khangba utpagaloinana makhatana longmi ichil inaw punamakta government ki scheme sing mapung phana phanganse haike kauna lokhalagliba thorang asigidama khunja singna apenba oiraduna asigumba thoram asi mamangda amata pangthokhidri haina phongdokhe Haukiba tang dara mathoidagi hauduna numit mapalni chupna satharakpa longmi sinmi singi ningtham maru marang yenthokpagi thoram ama hiangthang haibok mahadev mandirda poinu saklen phaminaduna loishinkhre loishinbagi thoram aduda BJP Manipur Pradesh ke Vice President amasong Media in Charge M Dineshwarna COVID-19 pandemic na maram oiduna wanaraba senthok walaba longmi sinmi singbo pungning thogatpaga loinana Horticulture Department, Agricultural Department amadi atai maru oiba miyoi kayana cooperation PB rakpabo tobimal khangba utke Prime Minister Narendra Modi na longmi simi singi sentok lambi leihananaba pitharakliba scheme kaya ase Manipur lengak naso ahenba mityang sangbiduna wata padaba mipal tangdaba iramdam ama ohennaba honabada thaudang lobiyo haina so phongdokhe Paugi marak thana temba break amatang amung logzari Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tuna tanabiu natraga Google Play Store gi Medline app download tawduna booking tawi Breaki matung da mayang bo amuk hana taram noksari makata ba pausingda English sing aniga kunge Mars thadagi hauduna haujik fawda state asina mayok na leba COVID-19 pandemic ke manungda leina asina maram oiduna laikhidraba miyoi singi laihori ba imungda lupa lising yangkai gi ex gracia gi sanpham sing piragani haina Manipur government ke Directorate of Relief and Disaster Management ke Director Joel G Haukipna official oiba cherol ama Tona District Punamaki Deputy Commissioner da Kangankre. Loinana Karigumba death certification ge matangda Laikhidraba Singi Imungna Kudong Sadaba Mayok Naragadi District Disaster Management Authority Natraga District Administration na District Level Grievance Redressal Committee Amamam Semganishu Hairi. Education World School Ranking 2021-22 da UNESCO School na Manipur ge amasong Imphal ge number 1 rank co education day school oire
December ki tang tara tare tagi hauduna numit nini chupna Haryana ki Gurgaon da laiba Leela Ambience Gurgaon Hotel and Residence da pangthokpa Education World India School Ranking Award 2021-22 yanthokpa ki thoram da award ase UNACO School ki principal P Surchandrana lokhe masigumba yamna aruba manung hutna sathaduna piba ranking da UNACO School na point listing amaga chamnga ge manungda point listing amaga shubna konmanga phangduna Manipur ge number 1 amasung Imphal ge number 1 tarakhibani haidi Kerala ge Alapunja district da ngasi ayo anganbada BJP ge luchingba ama gang amana mihat thina hatkre Popular Front of India ge political arm oiriba Social Democratic Party of India ge luchingba ama Alampurja district da hatkiba thaudoka ikan kanadana BJP luchingba ase hatkibani hairi Police ki pau amagi matung ina BJP OBC Morcha State Secretary Advocate Ranjit Srinivas ase Alapunja da leiba masagi yumda ngasi ayo anganbada gang amana attack tawduna hatkibani hairi Ranjit asi ikoi koidana pangthokiba Kerala Assembly election da BJP ki ticket ta mirep oiki hairi Ani subang angom Ranjan Memorial Men's Open Football Tournament 2021 ngasi upsa pukhauna sinduna loisin kre tournament asi Social Welfare Director ngangom utamna mapagi mingda katpani ngasi loisin bagi numit ta Classic Football Academy na CSCUC na KAGO Hongmanbo Panjil Ahum Shinoda Maitiba Piduna Tournament Asige winner Oikre Loishin Bagi Thauram Aduda Secretary to the Governor of Manipur W. Bobby Amadi Mahotki Commissioner M. JOYSHREE Sarugyaki Nasigi Hok Loishin Bagi Thauram Asida Sipke Soinalang Simbiri Kai Comnazer Visa Sri Bobby Water Visa Bobby Waikom Manana Sir M. JOYSHREE Hojik match asi hore ya miyang tabiri ngai da koi ki players ni ming si wal Serhar Chanchubam mamang da jersey number 2 ga 12 ka pun ki baduna 2 oiraga kon mabis ni jersey number 12 ni Yangangbam Bumesho Asian Games 2022 da Saruk Yanaba Lagliba December ki tang kun dagi hauraga lakadoriba Mars ki tang kun mapan fawba Senior Men's and Women's ki sepak takraw National Coaching Camp ama Nebelim Gauda pangthok lagani National Coaching Camp asige damak Manipur dagi nupa sanaroi mari nupi sanaroi mari amadi coach ama khangale Makhoi Singh adudi KS Niken Singh I John I Amarjit Singh A Johnson O Jimmy Devi O Jawa Devi, E Priya Devi, E Silpa Amadi Coach T.S. Mohindroni. Makhoi asi National Coaching Camp ge damak ngasi Imphal thadokre. Kuntare Suwa National Thangta Championship 2021-22 Indoor Sport Complex Jammu da ngarang dagi haukre. Thauram aduda Dr. Arun Kumar Mehta IAS Chief Secretary Jammu and Kashmir Grandmaster Hidrom Prem Kumar President World Thangta Federation Nujat Gul, Secretary Jammu and Kashmir Sport Council Amasung Binod Sharma, Secretary Thangta Federation of Indiana, Maroiba Miyosing Oina Sarugyaki. Hauzik Aroibada Maroiba Pau Amuhana. Manipur dagi Armed Forces Special Power Act Apaspa 1958 Lokthok Kadabani Haiba Dabi Tawduna Governor gi Geta Thomjin Kre Security Force ka Sauna Mungna Kre Khuraigi Bobby Pharmacy da bom pokai hankiba thokdok asina chamam naba kaya pohale mari leinaba sengna sengdok pirako hairi Amadi haukiba pungkun mari asida Manipur da miyoi tara mari nauna COVID-19 positive oikre laina asina miyoi amata sikhibagi record leite Ngasige oina poni TV na sandok saba Manipuri Paulo Sinjari miyeng tabiri basingbo amuka hana khurumjari